जाति मन मागी हिंगनब थबक तौबदो जाति मन अथॉरिटी अदु अदा नथबा अखोय पुन्ना लेमिनबनिना मयाम पुनमकी कराइदे करी सोकदगे सोइदगे गा हाइबगी खरा खन्नबगी मतम लौ हंदक पांगथोकदौरिबा संगाई फेस्टिवल दा उत्कदौरिबा थौरम सिंह asina malem gi lamkoiba sing amade manipur gi miyam da anouba mahao ama piragani haina Chief Minister N Biren MAMI TV da phongdokkhre Wafam asi New Chekon da nauna sagaliba government employees singki quarter yengsinba lakpada Chief Minister N Biren MAMI TV da phongdokhibani Kevin PDG Minister Also Sindro Chief Secretary Dr. Rajesh Kumar amade lenga ki makok thongba official kya yauna chatkiba yengsin khongchat aduda MAMI TV gi staff reporter George Basaspati Mayum amasong video journalist Gananta Langpuklakpomna hangba wahang amagi paukum piraduna Chief Minister N Biren hai Handaki Sangai Festival asida Maugi Cherry Blossom Festival Makhelgi Heritage Park Haingangda leiriba Ibudau Marjingi Polo Statue Sangai Khelgi Olympian Park Kugadam Behyanggi Southern Manipur Cultural Center amade man venue oigadoriba Moirang Khunau da leiriba Sangai Ethnic Heritage Park amade Palace Compound da leiba Botta Malem gi lamkoiba singda inot pigadaba tungan ba thoram kaya pangthokani loinana festival asigi manung chana international polo tournament pangthokpada natana Kanglada Pana Sagol Kangjegi tournament ameso pangthokani International Polo Tournament amasong Pana Sagol Kangje Naso Festival ase yengba lakpa international tourist singda tongan ba mahao ama piba ngamgani Festival ase mapung fana pangthokpa ngamnaba lengang na kanba mongda honari haina so Chief Minister N Biren makataki Maugi Cherry Blossom loinana adwe sagale be heritage park adagi widow marjingi polo gi statue polo complex adagi Olympian park main venue se ani ni board ki sima hana ki sima ne aduga ada koi gi moirang khunau gi kebulum jamona ki se si ga har main venue ogini aduga akoina involve to godabadi ugadam yaugani aduga behang da su Southern Manipur Cultural Center amasari hai ribe area ahum mari se कोई लोने फोकस पिरकनी कंगला मनुंग द कोई पाना कांगजे हानगे कोई सकूल कांगजे अलीबदो पाना कांगजे कोई कंगला मनुंग द गोदोरी खरसने याम हेना फजन मणिपुर की येलो फुरुप अमा ओइरिबा मैतै मितै सिंह सदु ट्राइब लिस्ट दा चन्नबा SDD CM gi leching makada jangsiliba khongjang asigi matang da hangba wahang amagi paukum piraduna Chief Minister N Biren hai Sadu Tribe Demand Committee of Manipur gi wafam ase lengang na khufna khanare Kangluk Furup Suna Khundaba Lamdam ama oibana Kangluk Furup Khudingmak kadai da kari soikigadage haibado khanabagi lengang na matam lobani haina Chief Minister N Biren makataki Jati mayam leiminabulina jati mana magi hingnaba thawak tawbado jati mana authority adu ada na thaba akhoi punna leiminabulina mayam punamaki karaida kari sokadage soidage ga haibagi khara khanabagi matam lobani